Mahausaagi film da hanjin hannabagi matang da khana neinakre handokna batai wari shana batai haidana experts singi mai kaide thamlagli uja singarang one day academic discourse on normalization in Manipur haidana khoi folks na singi ba thauramana amada tongan tongan be experts singna thamkiba warol duni uja adumapu ngarang khana neinabada experts singna thamli basi mahausaagi film da hanjinna bada khoi handokna ba amadi wari shana batai hairi adumapu hojik sina kalamarom da kokomi gi mai kaide gi su thamakpada cookie sing infal da lak pada kar shuki ningai leite la o haidana dum welcome tawri du bu makoi gi mai kai da gi di oza makoi makoi gi tarasi akoi gi som da lairi ba ni phu si ga yankhai si ga yengna ba matam da ko oza adu makoi gi tarasi yamna aidi unity oi bise makoi na mu yam heli ba simangna makoi na kari gumba yaning da ba laira ga su group ta lairi ba sing sina amuk su koi kohor na su lebak semba da su yaw ba yaro ha bagi akan ba restriction nam su za pirakre kwa masida handok na batai ha si oza hauji phau da handok pagi phibam di makhoi gi mai kai da gi di u di handok na bai jena kal conflict nakal animak sauna bani na nakal animak se handok na ga duini koi gi mai te gi side da gi dim handok pa duga koi komthok komjin je dumak thammi adugu makhoi gi mai kai da gi di handok pa u de duga makhoi na tali ba da bi separate administration natraga union territory si hek phangri bokti makhoi gi khongjang halloi ha bagi statement thamli masida khoi gi tongan tongan ba khoi gi mitei gi oiba civil society organization singchina khoi gi normalization manipur da purakna bagi damakta pangthoi ba mifam sing sida makhoi na saruk yarak trabagadi oza normalization si purak pangam gani ha bagi thajab se leifra kamai doisa Yalima, peace saji prono bhona bada IDP singi koi issue naina kre. Haujuna peace aya possible negotiation through negotiations na dialogues ta koi purakani haibani. Asidi a universal ko Malayam si miyo basi conflict situations koi pulla ga loina ga lapani. Golebak mayam so harbi conflict situations mayam je yamna high intensity da even conflict thokna la ibani ko. Aduna non international and international armed conflict situation Geneva Conventions ki United Nations ki clarification pi dana even international humanitarian laws aidana koi gi lan gi niyom bhabu putho ga la ibni but at the end of every complex situation ko dialogue and peace talk haibase masina only solution se human history dinga sigatani sibuk tani leini ja aduna yam established over structures of negotiation between metropolitan powers and even national liberation authorities and even insurgent groups haibasinga sida namatana kakpa yaroi masi summa pot amani ko masi dai kuin mamang da legi Palestine gi issue da hojik adum negotiation tawna bo honari den East Timor gi negotiation through United Nations intervention da adum kana tawri bani ko western sahara gi lady ba dagi Ireland gi Northern Ireland gi issues mayam mai ban Russia gi 1991 da Mikhail Gorbachev ki matam da adum ba tawdana negotiation da lebak mayam Russia adum kana tawdana ko man tunga tunga ning tampi la iba mayam singa si structure singi Kosovo gi wari lady Baltic state ahungi mayam si koi luina bak sumbanga tani in this way akoi India su ko exceptional oibri yadaba malay aduna masi ingadabani aduna hariba negotiation ase masida hajiki yalemena unity oibu ko gi lay habadu actually madu military gi budi layramba yai by force or by pressure yes adubu gi ko music adu delhi da kui dradum wari sana bada laygrabani ko kiel kol ga toba genocide din keno simogi diam sanai ari matakta ko ki singi layriba han layriba group mayam gi magi sub group mayam sinda asoba thado in P, the largest community now have been separated as a distinct identity. In every situation, the Thado community, Meitei community has usual Maukshagum Nai, Himinabagi, Laiko. Now we welcome it. Aduna, Saigi Cookie, Lady by Holma Mayam Sing, the Manipur Lapamatam, they can welcome Togi. We are ready, even CSO Mayangi, Unamatam, the Mr. Home Affairs, they could have the assurance Piramabani, Adugamadu, Hojishu is still will just even. Kanoni maintain it masinga aga thamgani ko aduna koi even akoi yoiba yamna masa masu setna ba khaina bagi asok apan gi soinai bagi angang mahirui leita bagi akoi da yamna hoji nungai taba mayam akoi phauri bani aduna phaujera basu akoi na for the sake of the Manipur physiology or bright physiology of Manipur purukutra ta tare ni palai minari ski Manipur ya pun ba magi damakta akoi hoji kanoni sacrifice tauri bani ko mayam singa do still
akoina we open the door ko koi thong si hangi adu masida sangakadabani masida sangakta pot khudimok se mai pa oi haibani maramdi akoina khangi hojik si adum kan manipur ki issue se kana sunate khori naufam tadaba haumin kamirak panataba only 1951 gi bejar gi matung da maruina sangakhiba miyam sing adraga mitop sing aduna yum da kai nairaga sideida nayum sarabadegi tholok pangatani makoina aduguma proxy war amagi kanoda thura kanda makoi gi oiba kari gumba ama issue ma pukhana bo hona bani makoi phangoi khangi union territory kaidongoi da phangba yada pot amani kai bi yada ba madagi kai masit kai ba se oithokte ko aduna hariba phangdragasu makoi issues karada akoi ta termoin oiba se makoi di kaim khande maramdi makoi di e mari makoi oi masa masu gi oiba keno se akoi sida leite mapa pu moi mari su mani pu da leite maramaduna moi di ayo bi thakta ami gi mi thingai oiduna mi gi oiba keno de illaga moi di thabuk mayama tawrakadabani but haribi structure negotiation ta masi lakadabani pakhan khanggadabani angang bi haurai ba kholiba mayam gi mahiroi kari gi lai future ji makhoisu yamna adum warangani tawbudi akoi sidaida mitop haiba aduga indigenous group haiba mayam singa se masi yang clear oiba akoi da sangi masi malem gi oina loina bak laigadabani aduna refugee law india gi sign tawdriba tawra matungda tawrga magi detection and deportation gi process fazna tawdabani nrc gi issue singa laiba se ko masi si de yaw dabra ragi konachi kon nrc before delimitation ga haiba se akoi yam serious oina blawgi adu akoi kanoni meitei sing ye marakta akoi chaubinism natraga fanaticism gi element kar yawro so miyoiba khonani na ko ana broadly yenga matamda ikoina coexistence akoi thajaraga leibani aduna haujiksu even meitei gi marakta gi su kariguma pamdaba magi section sin thola aga su adum Malayam da Hitler tumgi ko dagi Nazi tumgi ko Saddam Hussein ngasi jimak Saddam Hussein jina kanoda adum kanoni pharsi tawgi ba numini ko terrorist ki mafam leite abani Malayam da maramaduna terrorism ki thabuk ta chatharabadi violence ki thabuk chathara akati Malayam ki intervention aduga aikoi manipur ki majority furu mayamna adumudu paratam biraka ko streamline tawrakani sima khangadabani adugi mahutta asina thoktringai da koi phajana yantana sabinara kan accommodate tawrakana even akoi khara leijage khosage na haibena singba khara bo request tawrakanda yamna phajana akoi census data se should be very clear same data am khakte agore thamgodam madugi mihut mayam do aduna akoi gi laingak saba kano oigadabani natrabadi hojiti population politics tawrakanda number of seats in the assembly kanoda sanara kan yamna apang haiba tari sigumba missing upman panjala ka 2001 gi issue akoi thoktra ngasi kanoni maram chadana akogi district ani ahumda section sector mapan daga henkal hiba mayam legidene ko adugi sempo kano train dune ba hojik sona kanda hariba hantak illaga tawraka duise kano hapchal ok duise mayam je sigum mayam si yenga kanda ikoina hariba singasi yari makai violence tawridabani wari saba tholakadabani aduga makogi leaders in responsibility lawgadabani oroidaba pot tawridabani ko aduna hire kanta hojik kanoni negotiation wari sana ba haibasina only option ni adu yam nama ka hayuge yailema du fajaraba haiba wari sana si tasan minasi asum tumda handok hanjin tawna si aduga shanti prokna hona si haiba de yadaba kangu ji kana karama nakan no haiba adu yadaba nakan ji terrorist do du natraba violent tawri kangu du natraba adu control tawna India ki authority laiterabra haiba wahang duneba adugi authority do responsibility lawgudabani haibani whether it may be PR government or the central government ko shanti da wari sanaji aduga achumbaran jengnasi hantok hanjin tawna si haibada yadaba kangu du sum hinghala thamiji karigino haibani anyway asi han thamge ko taga